Welcome back to my channel, videos kinayo. Ayan, ahama na kaya kunjari. Sige video sida ina yung sa ay ashram chatpagi. So na station ang train donge. Train dong ay chatle. December kita to 2023 da ay Bombay ta ay chatpagi Maharashtra manung dalay ang boli se. Ay yoga course level 2 makatam thabagi ay ashram ni logo ajene gangas na level 2 da lyric tamina to ba amboli yore sina amboli lake ne na se lambi lap na lakpagi chak nambagi thali khar chajare khoi aduga lambi da kakhalakpada yong mayam lerame moi sa yong sam nokninge yengo dum manipur da sulai khange dum do yong de dum yengai funny dum tawe moi se tuna nungai yamna mafam se yamna ing chikpa mafam ne aduna mafam se yengo dum mayam yam nungai ai sigi yoga training sida amuk hena intensive oiba course tawjagani si matungdagi adum makha tamthagena khalle aina tamiba yoga se Sivananda Yoga Vidya Peetham Dayananda Guruji ne ai ashram yaure ashram kar ucharake ai adum dormitory da laiba pame maramdi hostel gi feel do phangningai single room shu dum phangye do ai dormitory da laiba na nungai ai dormitory ma phamung anduga table macha yam chamna pura ashram life ne sina dormitory ne tu anduga koi ka se dormitory ka ne laiba nungai kara space oibagi space to chaw banina ado mi ga share to man laiminaraga di space shu pi room do aduna mi ani shu laiba yai mi mathanda laiba shu yai ado ID always handak sinai ani shu bane 2019 da ai level 1 course lore ado handak 2023 da ai level 2 lore ni adui mathung da ai amuk hatha yoga intensive course tawgani makha tamthagani kaino da lyrics se tammi gai loiba khamba nai deko ado aina ai life se ai yoga da pura pursue tawragena khanbanina ai makha tamthagani sidaina uchari se khoi yoga ashram mafam dune aduga nungale hujek that 7 oire second day ai gitawal se makha da tagre nungsit kan na sit bagi aina clip pa hauda bagi do hujek lokhat pa chatle ai yoga course aseng badi date 10 dagi haugadabne ado ai shutti khara break loge na ai tang taruk tagi lae December gi hujik se mamme pung manga tare amboli da ayuk pung taruk ta meditation nang na bachat kani aduga akoi ngasi walk morning walk meditation walk akoi dum chatli ko du chat kani ado tawel se yo makha ta le ram lokhatle duga iruza mai tharaga numitchi horani yamna ingba oide amboli se yamna inge ha do nungdang da di ingi nungthin waram da di yam kanna ingba oide yamna pleasant oi weather se ado ayuk hujik se yam kan nungshit chitla sina khoi gi kitchen dining area ne akoi sa makha phama chakchai meditation room leire satsang hall hai se meditation ayuk pung mari dagi hawi morning walk meditation walk ai manabi duka moi mapam se mi retreat su yamna lae ado moi si laira mi myam se mudra course tower mine mudra aduna sida koi temple lai mapam se samadhi temple maming kawi ko sigi temple se Swami Bharat Das ona ai photo charake mana samadhi logiba mafam ado sigi Bharat Das se mana meditation tawba se numit marini
ꯃꯉꯥꯅꯤꯃꯨꯛ ꯆꯪꯉ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗ ꯃꯥꯏ ꯋꯥꯔꯤꯁꯦ ꯃꯦꯗꯤꯇꯦꯁꯟꯗꯣ ꯄꯨꯔꯥ ꯁ꯭ꯇꯤꯜ ꯑꯣꯏꯃꯟꯈꯤꯗꯅ ꯃꯁꯥꯗ ꯂꯤꯟ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯤꯟꯁꯤꯅ ꯃꯀꯣꯛꯇ ꯐꯝꯃꯦ ꯍꯥꯏ. ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ, ꯑꯩꯁꯦ ꯁꯥꯖꯤꯟꯅꯕ ꯅꯠꯇꯦ. ꯑꯗꯣ ꯌꯥꯔꯤꯈꯩ ꯃꯦꯗꯤꯇꯦꯁꯟꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯂꯤꯕꯔꯦꯠ ꯑꯣꯏꯕ ꯌꯥꯏ. ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯠꯄ ꯌꯥꯏꯀꯣ. ꯁꯤꯅ ꯒꯅꯦꯁꯀꯤ ꯇꯦꯝꯄꯜ. ꯁꯤꯒꯤ ꯒꯅꯦꯁꯀꯤ ꯇꯦꯝꯄꯜꯁꯦ ꯒꯅꯦꯁꯁꯦ ꯅꯨꯡꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯐꯣꯝ ꯇꯧꯔꯛꯄꯅꯦ ꯍꯥꯏ. ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯊꯟꯇ. ꯁꯤꯅ ꯒꯅꯦꯁ ꯇꯦꯝꯄꯜꯗꯨꯒꯤ ꯃꯅꯤꯡꯗꯅꯦ. ꯏꯁꯤꯡ ꯃꯌꯥꯝ, ꯋꯥꯇꯔꯐꯣꯜ, ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ, ꯏꯪ ꯆꯤꯛꯄ. ꯂꯥꯏ ꯂꯩꯕ ꯃꯐꯝꯁꯦ ꯑꯗꯨꯝ ꯏꯪ ꯆꯤꯛꯏꯀꯣ. ꯑꯗꯨꯒ ꯁꯤꯅ ꯒꯅꯦꯁꯀꯤ ꯇꯦꯝꯄꯜꯗꯣ ꯃꯣꯏꯅ ꯁꯥꯕꯤꯈ꯭ꯔꯦ ꯀꯣꯟꯅ. ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯂꯥꯏꯁꯦ ꯅꯦꯆꯔꯗ ꯑꯗꯨꯝ ꯌꯥꯎꯋꯦ. ꯅꯦꯆꯔ ꯋꯔship ꯇꯧ ꯍꯥꯏꯁꯦ, ꯅꯦꯆꯔ ꯋꯔship ꯇꯧꯔꯤꯈꯩ ꯅꯦꯆꯔ ꯏꯖ ꯑ ꯗꯦꯇꯤ, ꯒꯣꯗ. ꯑꯩꯈꯣꯏ ꯂꯥꯏ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ. ꯎ ꯅꯨꯡ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯌꯥꯎꯔꯕ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒꯅꯦꯁꯀꯤ ꯃꯁꯛꯇꯨꯁꯨ ꯅꯨꯡꯗ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯐꯣꯝ ꯇꯧꯔꯛꯏꯅꯦ. ꯑꯗꯨꯒꯤꯗꯣ ꯀꯅꯥꯝꯇꯅ ꯁꯦꯝꯕ ꯅꯠꯇꯦ. ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯎ ꯅꯨꯡ ꯅꯦꯆꯔꯁꯦ ꯅꯥꯟꯅ ꯊꯝꯕꯤꯕ, ꯅꯨꯡꯁꯤꯅ ꯊꯝꯕꯤꯕ. ꯑꯗꯨꯗꯤ ꯁꯔꯥꯎꯟꯗꯤꯡꯗꯣ ꯑꯗꯨꯝ ꯅꯥꯜꯂꯦ. ꯁꯤꯁꯤꯅꯦ ꯁ꯭ꯋꯥꯃꯤ ꯚꯥꯔꯠ ꯗꯥꯁ ꯍꯥꯏꯔꯤꯁꯦ. ꯁꯤꯒꯤ ꯃꯐꯝꯁꯤꯅ ꯑꯦꯅꯔꯖꯤ ꯇꯣꯉꯥꯟꯕ ꯑꯃꯅꯦ ꯄꯨꯔꯥ. ꯃꯥꯒꯤ ꯇꯦꯝꯄꯜꯗꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ, ꯉꯁꯤ ꯃꯣꯔꯅꯤꯡ ꯋꯥꯛ ꯂꯥꯛꯏꯁꯦ. ꯁꯤꯅ ꯆꯥꯛꯈꯨꯝ. ꯌꯥꯝ ꯆꯝꯅ ꯂꯩ, ꯅꯨꯡꯉꯥꯏ ꯌꯥꯝꯅ. ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ. ꯋꯥꯛ ꯍꯜꯂꯛꯑꯦ. ꯋꯥꯛ ꯍꯜꯂꯛꯄꯗꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯏꯀꯣ ꯃꯌꯥꯝ. ꯆꯠꯄ ꯃꯇꯝꯗꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯏ. ꯑꯩ ꯍꯧꯖꯤꯛ ꯃꯦꯗꯤꯇꯦꯁꯟ ꯋꯥꯛ ꯂꯣꯏꯔꯦ. ꯑꯗꯣ ꯌꯣꯒꯥ ꯍꯧꯗ꯭ꯔꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯎꯠꯄ ꯌꯥꯏ. Once that 10 yoga class haragadi no phone. But till then today I've come to chill. So this is Ajay, Ganga. And mayam aada chatle. And here's the ashram. ꯑꯩꯈꯣꯏ ꯋꯥꯛ ꯆꯠꯂꯨꯔꯒ ꯌꯣꯒ ꯃꯐꯝꯗ ꯍꯜꯂꯛꯑꯦ. ꯍꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯣꯒꯒꯤ ꯑꯥꯁ꯭ꯔꯝꯁꯦ ꯃꯐꯝ ꯈꯔ ꯎꯠꯆꯒꯦ. ꯁꯤꯁꯤꯅ ꯗꯥꯏꯅꯤꯡ ꯑꯦꯔꯤꯌꯥꯅꯦ, ꯆꯥꯛ ꯆꯥꯐꯝ. ꯃꯈꯥꯗ ꯐꯝꯃꯒ ꯂꯣꯏꯅ ꯆꯥꯏ. ꯁꯔꯥꯎꯟꯗꯤꯡ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ. ꯁꯤꯁꯦ ꯂꯩꯐꯝꯅꯦ. ꯑꯗꯨꯒ ꯁꯤꯗ ꯎꯔꯤꯁꯦ, ꯁꯤꯁꯦ ꯁꯠꯁꯪ ꯍꯣꯜꯗꯣ ꯉꯁꯥꯏꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯎꯠꯆꯔꯛꯑꯦ. ꯑꯦꯔꯤꯌꯥꯁꯦ ꯌꯦꯡꯉꯣ, ꯌꯥꯝꯅ ꯏꯪ ꯆꯤꯛꯏ, ꯅꯨꯡꯉꯥꯏ. ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯣꯒꯥ ꯍꯣꯜ. ꯃꯤ ꯌꯥꯝ ꯌꯥꯝꯃꯒꯗꯤ ꯌꯣꯒꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯋꯤꯀꯣ. ꯑꯗꯨꯒ ꯃꯤ ꯌꯥꯝ ꯌꯥꯝꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯠꯁꯪ ꯍꯣꯜꯗꯨꯗ ꯌꯣꯒ ꯇꯧꯋꯦ. ꯑꯥꯁ꯭ꯔꯝꯗ ꯑꯁꯦꯡꯕꯗꯤ ꯐꯣꯟ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯌꯥꯗꯦ. ꯑꯗꯣ ꯑꯩꯅ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕꯅꯤꯀꯣ. ꯑꯗꯨꯒ ꯋꯥꯟꯁ ꯑꯩꯒꯤ ꯌꯣꯒꯥ ꯀꯣꯔꯁꯇꯣ ꯍꯧꯈ꯭ꯔꯒꯗꯤ ꯇꯥꯡ 10ꯗꯒꯤꯗꯤ ꯐꯣꯟꯁꯨ ꯑꯩ ꯄꯥꯏꯕ ꯌꯥꯔꯔꯣꯏ. ꯊꯥ ꯑꯃ ꯐꯣꯟ ꯄꯥꯏꯔꯣꯏ. ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯟꯅ ꯎꯠꯆꯍꯧꯔꯒꯦ. ꯑꯩꯒꯤ ꯁ꯭ꯀꯨꯜꯁꯦ ꯁꯤꯚꯥꯅꯟꯗ ꯌꯣꯒꯥ ꯚꯤꯗ꯭ꯌꯥ ꯄꯤꯇꯝ ꯍꯥꯏꯁꯦ. ꯂꯦꯚꯦꯜ 1ꯗꯗꯤ ꯑꯩ ꯀꯦꯔꯂꯥꯗꯒꯤ ꯇꯧꯔꯛꯏ 2019 ꯅꯕꯦꯝꯕꯔꯗ. ꯑꯗꯨꯒ ꯂꯦꯚꯦꯜ 2ꯗꯅ ꯃꯍꯥꯔꯥꯁꯇ꯭ꯔꯥ ꯑꯝꯕꯣꯂꯤꯗꯒꯤ ꯇꯧꯔꯦ. ꯂꯦꯚꯦꯜ 1 ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤ. ꯑꯗꯨꯒ ꯍꯟꯗꯛꯁꯤꯅ ꯑꯩ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯆꯍꯤ 3 ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯃꯈꯥ ꯂꯥꯏꯔꯤꯛ ꯇꯝꯊꯕꯒꯤ. ꯑꯩ ꯅꯨꯄꯥꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ. ꯑꯗꯨꯅ ꯑꯩꯅ ꯇꯝꯅꯤꯡꯕꯁꯦ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯜꯂꯦ. ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏ. ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯗꯨꯅ ꯑꯩ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯌꯦꯅ ꯈꯜꯂꯦ. ꯃꯐꯝꯁꯦ ꯌꯦꯡꯕꯤꯌꯣ. ꯃꯤ ꯐꯣꯔꯦꯟꯅꯔ ꯌꯥꯝꯅ ꯂꯥꯛꯏ. ꯔꯤꯇ꯭ꯔꯤꯠ ꯃꯐꯝꯗꯒꯤ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯗꯒꯤ. ꯑꯗꯨꯅ ꯃꯤꯁꯨ ꯑꯅꯧ ꯑꯅꯧꯕ ꯊꯦꯡꯅꯩ ꯑꯥꯁ꯭ꯔꯝꯗ ꯂꯥꯛꯏ ꯈꯨꯗꯤꯡꯒꯤ. ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯍꯣꯂꯤꯁꯇꯤꯛ ꯁꯦꯟꯇꯔꯁꯦ ꯂꯥꯛꯄꯗ ꯑꯩ ꯋꯥꯈꯜꯗ, ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦ. ꯑꯦꯅꯔꯖꯤ ꯌꯨꯅꯤꯚꯔꯁꯇ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯗꯩ ꯅꯠꯇꯅ ꯑꯩ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯦꯀꯣ, ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕꯅꯤꯅ, ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯅ ꯕꯦꯁꯅꯦ ꯍꯧꯖꯤꯛ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯇꯤꯖꯥꯒꯤ ꯂꯥꯏ ꯅꯤꯡꯕꯤꯌꯣ, ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ, ꯂꯥꯏꯛ ꯇꯧꯕꯤꯌꯣ, ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯑꯣ꯫ ꯃꯊꯪ ꯑꯥꯁ꯭ꯔꯝ ꯑꯩꯅ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯍꯥꯞꯀꯠꯂꯛꯀꯦ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯔꯤꯇ꯭ꯔꯤꯠ ꯂꯥꯛꯄ ꯌꯥꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗ꯫ ꯊꯦꯡꯛ ꯌꯨ, ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ꯫